ꯌꯨꯝꯂꯝ ꯏꯔꯦꯟ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯥꯏꯐꯔꯦꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯖꯤꯛ ꯂꯩꯔꯦꯟ ꯍꯥꯏꯔꯤꯕ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠꯁꯤꯟꯅꯔꯛꯄꯅ ꯊꯧꯕ ꯃꯣꯏꯔꯥꯡꯗꯒꯤꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯧꯕꯁꯨ ꯁꯨꯝ ꯂꯥꯛꯄꯅ ꯃꯃꯥꯟꯅꯕ ꯃꯅꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯂꯣꯝꯗ ꯃꯥꯁꯨ ꯆꯪꯂꯛꯏ꯫ ꯃꯅꯤꯁꯨ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯊꯕꯛ ꯁꯨꯔꯝꯕꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯊꯧꯕꯅ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯂꯥꯛꯄꯗꯣ ꯎꯕꯗ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯉꯁꯤꯗꯤ ꯃꯐꯤ ꯅꯥꯜꯂꯒ ꯑꯃꯨꯛ ꯂꯥꯛꯏꯅꯦ"꯫ ꯊꯧꯕꯁꯨ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯞꯅ ꯍꯥꯏꯌꯨꯅꯦ, ꯃꯤ ꯇꯥꯅꯦꯕ"꯫ ꯃꯅꯤꯅ, "ꯃꯤꯒꯤ ꯀꯔꯤ ꯍꯨꯔꯥꯜꯂꯨꯔꯒꯦ ꯅꯪꯅ ꯃꯤ ꯇꯥꯅꯤ ꯍꯥꯏꯁꯤꯕꯣ"꯫ ꯊꯧꯕꯅ ꯑꯃꯨꯛ, "ꯀꯣꯏꯕ ꯑꯃꯨꯛꯇ ꯆꯠꯂꯨꯁꯦ"꯫ ꯃꯅꯤꯅ ꯑꯃꯨꯛ, "ꯏꯇꯥꯎ, ꯑꯩꯁꯤꯕꯨ ꯁꯤꯔꯕꯣ? ꯍꯥꯏꯗꯤ ꯇꯨꯡꯂ ꯃꯥꯡꯂꯕ ꯑꯩꯅ ꯂꯩꯁꯦ"꯫ ꯃꯅꯤꯅ ꯃꯁꯤ ꯍꯥꯏꯔꯤꯁꯤꯒꯤ ꯃꯔꯝꯗꯤ ꯊꯧꯕꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯥꯅ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯔꯤꯁꯦ꯫ ꯊꯧꯕꯅ, "ꯃꯪ ꯅꯠꯇꯦꯕ, ꯇꯥꯏꯕꯪꯅꯤ. ꯑꯗꯣ ꯏꯇꯥꯎ, ꯅꯪ ꯊꯕꯛꯀ ꯂꯩꯕ꯭ꯔꯕ"꯫ ꯃꯅꯤꯅ, "ꯊꯕꯛꯄꯨꯗꯤ ꯑꯇꯩ ꯂꯩꯇꯤꯌꯦ. ꯁꯤꯒꯤ ꯂꯩꯕꯥꯛ ꯐꯩꯗꯣꯝꯁꯦ ꯇꯧꯕ ꯂꯣꯏꯔꯗꯤ ꯏꯇꯥꯎ ꯅꯪꯒꯤ ꯊꯕꯛꯇꯣ ꯆꯠꯁꯦꯕ"꯫ ꯊꯧꯕꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯃꯅꯤꯅ ꯂꯩꯕꯥꯛ ꯇꯧꯔꯤꯕꯗꯨ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯅ ꯉꯁꯥꯏ ꯃꯈꯩ ꯂꯩꯕꯥꯛ ꯇꯧꯔꯤꯕꯗꯨ ꯃꯆꯤ ꯁꯨꯡꯂꯦꯡ ꯂꯦꯡꯗꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯃꯇꯝꯁꯦ ꯊꯦꯡꯉꯅꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯅꯤꯒꯤ ꯃꯈꯨꯠꯇꯒꯤ ꯌꯣꯝꯄꯥꯛꯇꯣ ꯇꯥꯛ ꯂꯥꯎꯅ ꯃꯨꯜꯂꯒ ꯃꯥꯅ ꯑꯣꯏꯅ ꯖꯣꯞ ꯇꯧꯔꯝꯃꯤ꯫ ꯃꯅꯤꯅ ꯑꯃꯨꯛ, "ꯎꯁ, ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ"꯫ ꯊꯧꯕꯅ ꯑꯃꯨꯛ, "ꯌꯥꯔꯦ ꯆꯣꯠꯂꯣꯕ, ꯐꯤꯗꯣ ꯂꯣꯏꯁꯤꯜꯂꯨꯔꯣꯆꯣ"꯫ ꯃꯅꯤꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯅꯤꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯝꯃꯤ꯫ ꯂꯩꯔꯦꯟ ꯁꯖꯤꯛ ꯍꯥꯏꯔꯤꯕ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯇ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫